Hello ma'am, ngasi su arar prajene amna nungarba film ama puduna lagle hariba film adugi mamingna Heidi. Film asi 2015 da release tawkiba family amadi adventure da based tawba film amani. Film asigi panbiaba rating kara palabadi IMDb rating da 10 ge manugda 7.4 Rotten Tomatoes da 100% aduga common sense dana 5 ge manugda 4 ge rating phangi. Adudi ma'am film asigi samlakpa wari haidoktrabasu film asigi asengba wari romdoina mayon selasi film gi wari na hogdringaida class 12 pass tawraba satra singi damakta yamna nungairaba paw ma haijaramge ma'am class 12 pass tawraba satra singi damakta du jobs academy na yamna kanaraba paw ma puduna lagni madudi free education with 100% scholarship plus minimum rupees 10,000 stipend every month course ki maming na best science hospitality and hotel management wasi 3-year gi degree program ni student singsu day 1 dagi work professional oina Bangalore Delhi Mumbai Chennai Gurgaon da leiba 4-star hotel singda thabak to phangani wasitus natna student singi lepham amadi chaba thakpa sing asi loina free oigani wasidigi hena kudong chaba amadi nungaiba pawasi kadai digi phangani ariba kudong chaba sing asi lowi nabagi damakta screen da uriba number asi da call tawduna paw phawna biu aramasina adom siyamna thuna sanction birau limited seat ni lamsiga hubo sinda Heidi ko wanu pi macha amabo ekhoida holai mahakse mahaki aunty Debbie ga loinana ngasi digina chahi manga gi mamang digi leiminar poirami adubu mahaki aunty Debbie asisu haujikti downtown Frankfurt hariba mafam aduda thabak ama phangami maramasina Debbie na Heidi asibu mahaki thabak mafam aduda puduna chatpa si farak tarami maudagi Debbie na Heidi da force tawduna asumna hairami haujikti nahak aigi leiminaba si farak taragani maramasina nahaki pupu Albert ka loina noina leiminaro Albert hariba mahaki mapu asi Switzerland ge awang wasing amagi mathakta yum ama saduna leibo rami adubu matam asida ikhoina khangi madudi Debbie ge koibida leiriba mioi sing asina asumna hainai asidagina chahi kyagi mamangdagi Albert amadi Debbie makhoi ani asi saunaduna lei haibani adubu hojik Debbie ge mafamda upai mata leitabana maram oraga nongmagi numit amada Debbie na heli asibu makhut sambiduna wanglaba ching amagi jagada puduna lami aididi chinggi mafam asida lakpa matamda asengba nuksit kya ama mahakna phangami maram asina mahaki maithong adu yamna haraujarami maudigi Heidi na mahakna selakpa arumba phiron khongop amadi coat sing adu lokthokduna chinggi napo masida horiba asangba napi sing asigi mathakta yamna harauna chen chongduna sanajarami masi uba matamda Debbie na Heidi da asumna haira ami nahangna cheliba do sokani phajana cheluko adubu Heidi di nahan makai ka amagi manungda asum leiseluba sine maram orga hojik mahangna mafam asigi phajaba si uba matamda yamna harauna amadi noktuna mafam asida kochen chenduna adum sanaduna lerami asumna ngahak leraba matungdadi makhoi anina asum leptana lakpa sine maram orga Albana leiba yumaduda yaurami matam asida Heidi na makhogi mabubo Albert asi makhogi mamangda leiramba adu mahangna urami aduga Debbie na Albert asida yamna kana kaura ami Albert na mamai leithroktuna yenguba matamdadi Heidi amadi Debbie makhoi anina mahaki mamangda leptuna leiramba adu mahangna urami aduga Albert na Debbie da yamna sauna asumna hairami karigidamakta nahangna angang asibu aigi nakta puduna laklibano aina angang asigi responsibility punamak amata lawba pamde nahangna angang asibu aigi naktagi yamna thuna puduna chatko Heidi mahaki mapugi asigumba asawbi mawng mataw si uba matamda yamna kina mapu sibu yengjaduna leirami matang asida Debbie na mahaki mapa Alberta makhutlon aduna asumna hajarami angang asibu numit kharani di nahaki nanakta thamjaramge masidangdi nahakna yabiyu mahakpu senabi nabagidamakta kanamta leitrabani adubu Alberti Debbie na hariba wa asida kahena tasandabida thawasadabida adum leirami maramasdagi Debbie na yamna sauna Alberta asumna hairami Pare nahangna angang asibu nahaki nanakta thamba pamdrabadi ai angang asi puduna chatlage masi haramlaba matungda Debbie na Heidi hariba angang nupi macha asibu makut samduna puruga chatkhirami ngahak mafam asigi thoraba matungda Debbie na Heidi asibu Albert ki yumgi nakal amada tuminna thamjalami aduga Debbie na Heidi da asumna haijalami Heidi nahak masida ngaktang lepamu ai masida poramata lauruge asumna Debbie na haijanaduna Heidi asibu mahaki mapugi manakta thamamaga mahak mafam asigi yam lona chenkirami patang asida Albert na Debbie na Heidi hariba angang asibu mahaki manakta lona thamamaga chenkre haiba si ma khangami paramastigi Albert na yam thuna chelaktuna Heidi hariba angang nupi macha asibu mafam asigi puthoraktuna Debbie da asumna yamna kana laurami Debbie amukta ngaikho angang asi yamna thuna pukho adubu Debbie hariba nupi asiti mahaki mamai adu maningda phawwa leithomdabida mahak yamna kana ching adu makada chenthaduna chatkirami asigumba mawng mataw si uba matamda Albert adu yamna sauningami maramastigi Heidi hariba angang nupi macha asibu yum asigi mapanda thamam
ꯇꯝꯗꯨꯅ ꯑꯜꯕꯥꯔꯠ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤꯕꯨ ꯀꯧꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯜꯕꯥꯔꯠ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯑꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨ ꯃꯄꯨꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯪꯒꯣꯜ ꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯁꯪꯒꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯔꯝꯕ ꯆꯔꯨꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯤꯞꯄꯝꯃꯤ꯫ ꯁꯪꯒꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯜꯕꯥꯔꯠꯀꯤ ꯍꯥꯃꯦꯡ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯅꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯥꯃꯦꯡ ꯑꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯪꯒꯣꯜ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯗꯨ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯂꯣꯏꯖꯕ ꯍꯥꯃꯦꯡ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯥꯔꯠꯅ ꯍꯥꯏꯗꯤꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯃꯍꯥꯛꯀꯤ ꯍꯥꯃꯦꯡ ꯑꯅꯤ ꯑꯗꯨꯕꯨ ꯍꯧꯒꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯅꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯜꯕꯥꯔꯠꯇꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤ ꯑꯁꯤꯗ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯜꯕꯥꯔꯠꯅ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯃꯤꯕ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯀꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤ ꯑꯁꯤꯗ ꯄꯤꯗꯨꯅ ꯄꯤꯊꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯜꯕꯥꯔꯠꯅ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤ ꯑꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯃꯁꯨꯅꯨꯄꯤ ꯑꯁꯤꯕꯨ ꯏꯒꯅꯣꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯁꯤꯃ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯜꯕꯥꯔꯠꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯗꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯜꯕꯥꯔꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯄꯨꯄꯨ, ꯑꯩ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯇꯨꯝꯃꯣ ꯍꯥꯏꯕꯅꯣ?" ꯃꯁꯤꯗ ꯃꯄꯨ ꯑꯜꯕꯥꯔꯠꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯤꯗ ꯍꯥꯏꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯍꯥꯛꯅ ꯍꯦꯛ ꯇꯨꯝꯅꯤꯡꯕ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯇꯨꯝꯃꯨ." ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤꯅ ꯃꯄꯨꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯀꯥꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯩꯔꯥ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯏꯗꯤꯅ ꯀꯩꯔꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯩꯕ ꯔꯦꯛ ꯃꯆꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯀꯪꯕ ꯆꯔꯨ ꯀꯌꯥ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗꯗꯤ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯆꯪꯉꯛꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯗꯨ ꯐꯪꯖꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯤꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯃꯇꯝ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯜꯕꯥꯔꯠ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯎ ꯀꯌꯥ ꯑꯃ ꯀꯛꯇꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤ ꯑꯁꯤꯗ ꯐꯖꯅ ꯑꯣꯟꯁꯜꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯥꯏꯀꯩ ꯑꯁꯤꯗ ꯆꯍꯤ 13ꯃꯨꯛ ꯁꯨꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯃ ꯁꯦꯟꯅꯗꯨꯅ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯤꯇꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯦꯟꯅꯗꯨꯅ ꯁꯖꯤꯛ ꯄꯤꯖꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯜꯕꯥꯔꯠꯅ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯨ ꯈꯥꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯃꯦꯡ ꯑꯅꯤ ꯂꯩꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯗꯤꯁꯨ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯄꯨꯕꯤꯈꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯐꯝ ꯐꯖꯔꯕ ꯀꯌꯥ ꯑꯗꯨꯁꯨ ꯌꯦꯡꯍꯟꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯏꯗꯤꯅ ꯍꯣꯔꯦꯟ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯌꯣꯝꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯏꯗꯤ ꯑꯃꯗꯤ ꯄꯤꯇꯔ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯇꯔ ꯑꯃꯗꯤ ꯍꯥꯏꯗꯤ ꯃꯈꯣꯏꯅꯤꯅ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤꯗꯤ ꯆꯤꯡꯒꯤ ꯃꯐꯝ ꯐꯖꯕ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯍꯥꯏꯗꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯤꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯕ ꯑꯁꯤ ꯄꯤꯇꯔꯅ ꯎꯕ ꯃꯇꯝꯗ ꯄꯤꯇꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯄꯤꯇꯔ ꯑꯃꯗꯤ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯟꯖꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯀꯥꯟꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯣꯏꯗꯨꯅ ꯂꯣꯏꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯜꯕꯥꯔꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤꯅ ꯃꯄꯨ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤ ꯑꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯀꯣꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯜꯕꯥꯔꯠꯀꯤ ꯊꯃꯣꯏꯗꯁꯨ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯜꯕꯥꯔꯠꯅ ꯃꯁꯨꯅꯨꯄꯤ ꯍꯥꯏꯗꯤ ꯑꯁꯤꯕꯨ ꯍꯧꯒꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯈꯔ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤꯅ ꯐꯝꯅꯕꯒꯤꯗꯃꯛꯇ ꯐꯖꯔꯕ ꯆꯤꯌꯥꯔ ꯃꯆꯥ ꯑꯃ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤꯁꯨ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤꯅ ꯃꯄꯨꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ
mapugi dining table adugi manakta phamnaba chair ani leramba adu mahang urami masi uba matamda mahaki damakta mahaki mapuna chair ama sembibane haiba asi Heidi na su khangami Tanja sida Albertna yamna nungsina mahaki masunupi sida asumna haira ami isunupi nahang ngasi digidi napugi nanakta lainingba matam phawba leiba yaragani asumna mapuna khangutana hairpa wai sitaba matamda Heidi edudi mahaki mamitagi mapi taba make haraurami atuga Heidi na mahaki mapugi manakta sensenduna mapu asibu yamna nungsina konjanjarami asumna Albert amadi Heidi makhoi ani esi nomo nomogi nungsinaba dum hengalami asumna naitom taramlaba Albert ke punsi esi hojikti masunupi Heidi esina mahaki manakta lakpadagidi mahaki nungaiba kaya amasu phangami masing matungda nungti numit khudingi Peter amadi Heidi makhoi ani na ameng mayam adu puduna nungti numit khudingi senarami aduga makhoi ani su nungti numit khudingi yamna harauna loinaduna sanarami airiba sin asi sense tawduna ngasi digina matam kharagi matungdadi makhogi mafam asi un mayam ama tara ami matam asida Peter na Heidi da asumna haira ami ai city gi mafam aduda aikhogi boboki manakta laik tamna bagidamakta tha khara chattaba yadre wasitaba matamda Heidi dudi mathwai nungaramde adubu Peter adusu mahaki maboki manakta city da laik tamna bagidamakta mafam asi thadoktuna chatkirami asumna Peter na chatkiba asina marum orga Heidi su mafam asida matonda tahurami maram asina mahak mafam asida thawai nungaitana lerami asumna masunupi Heidi asina mathwai nungaitana leiba asi Albertna uba matamda masunupi asi mathwai nungainabagidamagta Albertna masunupi damakta ugi uchek macha ama sabirami masidus natana unmara asida nanthabi sanaba yanabagidamagta Albertna Heidi amadi makhoi ani tongba yaba gari macha amachu sarami gari macha adigu matengna Heidi amadi Albert makhoi ani edu ungi chingma asida nanthabi harauna sanarami asumna Albertna masunupi Heidi asibo harauna bagidamakta masunupi Heidi asig punduda unmara asida kaya sanarami Heidi su mapuna sumna tawba asida mangyamna haraurami asumna Heidi amadi Albert makhoi ni mafam asida leirikliba asi sei kara hokirami hauzik Heidi asi sei nipan pharaami adubu matang asida hainablei miyoibana nungai khala abadi mahaki matungda awabana ngaituna lei haiba asini nongmadi Albert ki umasida Heidi ga auntie Debbie edu mafam asida lami Heidi mahaki auntie Debbie asibu sei kya ke matungda ujaba phangba asina maram orga mak aduki matik haraujarami adubu Albert Debbie bu uba matamda mahaki maithong asida harauba matupomde matam asida Debbie na Albert asumna hairami aina mafam asida lakliba ase Heidi asibu aina leiriba Frankfurt hariba mafam aduda punabagidamagta laklibani mafam aduda yamna paisa nungsa paiba imung ama lei ariba imung aduna aikhoigi chanupi Heidi asibu laik lasu tamangani haibagi offer ama aikhoida piraklibani karigumba mahakna mafam aduda bu chatlabadi city gi mafam aduda mahak school kabasu phangadoribani asidas natana yum aduda mahakna leiba tarabadi mahaki damakta afaba dress afaba chinjak aduga mahaki damakta afaba marup kaya amasu phangadoribani sumna Debbie na hairakpa wasing asi taba matamda Albert mathwai yamna nungairamde masing matungda Debbie na Heidi gi manakta satuna Heidi dasu hairiba wai sing asi hairami adubu Heidi di mahaki auntie na hariba wa asi taba matamda mahak yaningamde maramdi mahak mafam asi thadoktuna chatpa du pamamde tanja asida Albertna Debbie da asumna lauduna hairami sunupi Heidi sibu mafam amata nahakna puduna chatkibasu yaroi mafam ase hojikti mahaki asengma mayum oirabani masi taba matamda Debbie na Albertna yamna sauna sumna hairami ngang asina nahaki nanakta leiraga lairik laisu tambasu phangba nataba aduga mahaki afaba marup phangbasu nataba nahaki nanakta thamaga mangange hairabro masi taba matamda Albertna yamna sauna Debbie da asumna mo hairami aina mafam adudagi ihanana thadoktuna chakhiba matamda ai nakhoigi damakta karisu waramde aduga sahi kya gi matungda angang asibu nahangna aigi naktamok poraktuna thamamba natro matam aduda nahangna angang asigi damakta karimta khandabida mafam asi thadoktuna lona senkiba natro aduga karigi damak housing angang asibu amuk lawba laklibano hojikti Heidi gi damakta nakhoi kanamtana mateng pangbidrabasu yare ai leiri asumna Albert amadi Debbie makhoi ani mafam asida yamna kanna khanarami matang asida Albertna yamna sauna Debbie da tap tawduna nak mafam asidagi yamna tuna chakro maduna tap tarabadi nahak kudong thiba soidana maki tagani asumna Albertna dap tarukpa asi uba matamda Debbie dusu mahak kibadagi mahaki machin aduda murum sonduna ching asigi makhada kumthakirami mahak leirba matungda Debbie edu ching asigi atopa lambi amada mo Heidi bu nanabagidamakta lona lami matam asida Heidi dudi hameng sing aduga yamna nungaina sanaduna leirami matang asida Debbie edu Heidi gi manakta changtuna Heidi asibu yamna nungsina loina birami aduga Debbie na Heidi da asumna oitaba kyama ngangjalami chanupi Heidi nakse nakinapu Albertna su ehak loinana city gi mafam aduda charan kiba du pami mafam aduda nahaki damakta afaba school afaba maru amadi afaba chinjak kyama su phangadoribani
masina nahaki tunggi pusida khwaidigi phagani hainasu nahaki pupu albarna aingonda hai masi taba matamda Heidi dudi ngang matha sarami aduga wakhan nga khalaba matungda Devi eduda asumna haira ami anti ai pupu albar asibu thadoktuna chatpa singamduba mande masida Devi namu Heidi da asumna haira ami nahak madugi damakta ka hena khanganu nahaki pupu albarna su aingonda asumna haira ibani isunupi Heidi asibu nahakna city gi mafam aduda putuna afaba skunda like tamanduna mahaki tunggi punsi sibu afaba ohelo hairibani asumna Devi na hanjanna Heidi da haijalakpa sina marum orga Heidi edusu mahaki mapuna asengma maki hairwoi khanduna mahak thajarami Maudigi Heidi na Devi da mahak mapuna haiba adu yarage anti Devi nahak loinana chatlasi haira ami aduga Heidi wakhanda sumna sukhalami madudi ayaki pupu albarna aibu afaba punsi amada puningbagi damakta mahakna asumna hairakpa orangwani haina matang asigi khudong chaba si lauduna Devi na su Heidi gi makhut asi samduna chinga ching makhada puthaduna chatkhirami patam asida Heidi na mahaki mamit asi mapi rasenduna chingi maike dudeng khala ami aduga mahaki wakhanda asumna khala ami aina hujik tawriba asibu achumbara natraga aranbara matang asida Peter su Heidi amati Devi makhoini na chinga dugi makhada kumthakiba adu munne yengduna lehurami adubu Peter na karisu tawbudi ngamjaramde nahak leiraba matungda Peter na mahakna selamba hameng mayam adu puduna Albert ki manakta laami aduga Alberta mahakna asumna haira ami nahaki nanakta laamba Devi kawa nupi iduna Heidi dubu makhut samduna puraga chatkhrabani masi taba matamda Albert adudi yamna ngami masida sunatna mahaki thamoi adu kairami maudigi Albertna thindaba tawdana chinga ching makhada hobe hobe chenthara ami aduga Devi na leiba khongang adu tamna yamna thuna chenthara ami asumna Albertna asum chelakpa asina maram orga hojik Devi na leiriba mafam adu yaura ami adubu Albertna mafam asi yaura iba asi khara thengkhre matam asidadi Devi na Heidi hariba angang nupi macha asibu train station adu puduna train adu tongduna chatkibana hankirami matang asida upai leitraba Alberti masuna chatkiba maike eduda thamoi kaina leptuna yengaga lehaujarami aduga Albert adu thamoi kaina maki mamit adudigi mapi tana kaptuna maki mayum aduda muk hankirami somdana Devi amadi Heidi makhoi ani edu train tongduna asum lakpa sina maram orga Germany gi Frankfurt hariba sauruba city edu yaura ami Heidi di Germany gi mafam asina leiramba wanglaba building sing asi uba matamda mahak yamna ngakjarami maramdi masigumlaba building sing asi mahak mamangi matamda amuk phaba ukhitribagini nahak leiraba matungdadi Devi amadi Heidi makhoi ani ase yamna sauruba yum amagi manakti yaura ami Devi na yum asigi manakta changchanduna yum asigi thong asi thilami matam asida yum asigi thabak sunaba leiba nupa ama thoroktuna thong asi ba hangtora ami Devi na nupa asida heli hariba ngang asi mahakna porakpani hairami nupa asina Devi amadi Heidi makhoi ani sibu yum asigi manungda puchanduna changami Heidi di yum asigi manungda changpa matamda yum asigi manungda yamna tanglaba potsai kya ama leiramba asi uba matamda mahak yamna ngakjarami Tanja asida yum asigi manungdagi kanagumbe amagi khonjen tarami masida kanagi khonjen no haiduna hangami matam asida nupa aduna Rebecca hariba nupi dugi khonjeni mahakse yum asigi governess haibadi yumgi oja nupi haibani mahakse miyai chalabi nupi masu erami enari hariba yum asigi mapu osina mahaki macha nupi Clara asibu senanabagi damakta yum asida thambo erami masigi matungda Rebecca na Heidi gi manakta changtuna Heidi gi makoktagina makhong phawa munni nga ami maudagi Rebecca na Heidi gi amanba dress amotpa masam amotpa makhong mahaki mawong mato asi munni yengaba matungda mahakse khungangda leiba mama pana senabidraba angang amagi mawong mato tu malami maram asina Rebecca hariba nupi asina Heidi hariba angang asibo pamamde maudagi Rebecca na Devi gi manakta lona changtuna asumna haira ami masi angang sirane aikhoina poro haiba angangdo Devi nasu Rebecca da makhulona duna hairami mane mem aikhoina hainaba Heidi haiba angang adune mem nahakna so haikhiba natro chingi area da leiba angang ama mafam sida porokpu pame haina masida sunatna aina poraiba Heidi hariba angang nupi macha asina nakhoi Clara hariba angang nupi macha adubu phajana yengsenba sungamgadoribani asumna makhoini wari sanarba matungda Rebecca hariba nupi sinasu Heidi hariba angang nupi macha asi makhogi mafam sida leibagi ayaba du pirami masig matungda Devi na Heidi hariba angang nupi macha asibu yum asida thamamaba matungda mahakna Heidi da goodbye haiduna mahak yum asi tharoktuna chatkirami hojik Devi su chakhrabani yum asida Heidi du mathanta lehaurami Heidi di yum asi mahakna hana mamangda lerektabana maram oraga yum asida mathanta lehauba adu mahak yamna nungairamde ngang leiraba matungda Heidi na yum asiga mathak thangba yagadagi phamnaba wheelchair gi lengbagi makhon ama tarami masida Heidi na yamna pakhatna
yum asigi mathak thangba jagada makon asi karino haiduna yeng karakpa matamdadi yum asigi mathak thangba ka amagi manungda masak matuk phajarabi angang nupi macha ama wheelchair sida phamduna chair sibu nomduna sanaraga leirami hairiba angang nupi macha asigi mamingna Clara haina koromi Clara hairiba angang nupi macha asi hujik chai 13 surami aduga mahakse yum asigi mapu oriba Henry gi amata pokchabi macha nupi su orami aduga Clara se makhongse leibakta thaduna chatpasu ngamdaba oirami maram asina mahakse wheelchair da phamduna leiba su orami Heidi di Clara bu ujaba matamda mahak ki maithong adu momo noksarami aduga mahak Clara gi manakta changa ami matang asida Rebecca na Clara da mahakse Heidi haina masak taami aduga Rebecca na Clara da asumna su haira ami Heidi hariba angang nupi macha se ngasidigi nahak loinana leiragadabani mahakna nahak ki nanakta leirakpa matamda mahakna Heidi hariba angang nupi macha sibu afaba lisa sajat kaya ama nahakna takpigadabani Clara na su Rebecca da hoi hairami masig matungda Clara na mahak ki khonjen adu tapna Heidi da asumna haira ami Heidi aikoi ani aigi room da chatuna aigi room adu yengusilaw asumna numit asidagi Clara amadi Heidi makhoi ani si yamna luna tinaba marup ama oikhirami adubu Heidi gi wakhandadi nungaitaba amadi adum phawduna leirami maudagi Clara di chatpa ngamdabanina Clara gi wheelchair asibu Heidi na inbirami adubu soibadagi Heidi na iliba wheelchair asi table amada yaisalami table adu sujanbagi makhon adu tapa matamda mapanda Rebecca asi sentroktuna ngange haiduna torami adubu Clara hariba nupi macha asina thoiba thodoksing amadi Heidi gi maransing asi mahana loina responsibility pugani haiduna haira ami maramasdagi Rebecca hariba nupi asina su karimta tawwa ngamamde asigumba Clara gi pukchen chawba mawng mato asi uba matamda Heidi di Clara asibu nuksiba phawra ami objekti Heidi na leiriba yum asi anauba ama oibanina mahakna yum asida matokramna leigani haiba adu mahak tamjarami masigi matungda Clara gi thabak sunaba leiba mioi sing aduna Heidi gi amanba firon sing adu loina change tawbirami aduga mahak pusu mafam asida phajana irujabirami masigi matungda makoina dining table da phamduna matokramna chak chagani haiba adusu phajana takpirami asumna mafam asigi chanabi mayam asi Heidi na su yamna thuna tamnabagidamakta hona jarami asumna Heidi na phaniyamna tamjaba tarbasu mahakki khwaidagi chawba problem ama hairabadi lairik tamba amadi lairik paba haiba asini maramdi mahakti mamangi matamda amuk phawo lairik asi tamaktribagini adubu Heidi na Clara ge home tutor ge oja aduga loinana lairik asi matokramna paba haigani haibagi maramda mahak yamna kana honaduna tamjarami adubu mahakna phaniyamna kana honajaba tarabasu lairik asi matokramna phajana pagani haiba asi khangamde masigi wari asi makogi mafamsta leiriba mi mayam asina su loina khangami masidasnatna Rebecca na su Heidi hariba ngang asi matokramna lairik pagani haiba du khangde haibagi wari asi mahaksu tarami masi taba matamda Rebecca adu mai hobu makai chawra ami aduga Rebecca aduna Heidi gi manakta laktuna Heidi de yamna sauna sumna ngangami yum asigi chanabi amadi lairik laisu paba karisu thoktaba ngang nangna yum asida matokramna leigedoribano maramasina nang yum asida leiba se matik chade nang yum asidagi hojimang yamna thuna chatkhigedabani aduga Rebecca namu asumna mahairami fare hojikedi nang leiro Henry na yum asida hek halaba matungda nahak yum asidagi soidana maki chatkhigedabani asumna Rebecca na phaniyamna haijaba tarabasu Heidi hariba angang nupi macha asi mahakna hek tanthokpadi ngamba natte matang asida Clara na Rebecca da sumna hairami aina Heidi sibu lairik paba amadi yum asigi chanabi sing asi tamna tamna loina tambigani asi taba matamda Rebecca hariba nupi asina Heidi hariba angang nupi macha asida mahakki mamit adu langthokpa makai chadaba makai yengamamba matungda mahakki room aduda handuna chakhirami asigumlaba Rebecca gi mawng mato asi uba matamda Heidi hariba angang nupi macha asidi adugi matik kijarami masigi matungda Heidi na yum asigi chanabi sing amadi lairik kamaina pagani haibadu tamna tamna tamba horami adubu hariba matam asida mahakna mahakki mapuga chingda nungaina leminakhiba wari kaya adu ningsinga ami numit asigi numidangda su Heidi na tumba kanada mahakki mamangda mahakki mapu bitaramadi mangda singda hamai kaya ama senakibagi wari kaya adusu mahakki mamangda urami wathangi ayukta yum asida thabak suduna leiba minai sing aduna Heidi gi room asida laktuna Heidi asibu yengchanba matamdadi Heidi asi pamung mathakta tumdabida yum asigi floor da tumduna leirami asigumba Heidi gi mawng mato asi uba matamda yum asida thabak suduna leiriba mioi sing asi yamna ngami aduga makoina asumna su hainarami karigidamakta Heidi hariba angang nupi macha asina nungairaba pamung asigi mathakta tumdabida yum asigi floor mathakta oina tumlibano masigi matungda mathangi sinda Heidi na mahakna hana leiramba singgi mafam adu mahak yengba pamami maram asina yum asigi wanglaba ongnaw adu hangtoktuna mahakki mako adu lithoktuna arapada leiriba sing asibu mahakna yengjarami
ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤ ꯎꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯟꯅꯔꯝꯕ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯗ ꯐꯪꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯤꯡ ꯀꯌꯥ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯍꯥꯏꯗꯤꯅ ꯀ꯭ꯂꯥꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯁꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯣꯔꯤꯡ ꯆꯨꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃꯗꯤ ꯂꯣꯟꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯣꯏꯔꯨꯁꯤꯗꯅ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯂꯥꯔꯥꯗꯤ ꯉꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯃꯊꯟꯇ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯗꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛ ꯅꯊꯟꯇ ꯆꯠꯀꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯆꯠꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤ ꯋꯤꯜ ꯆꯤꯌꯥꯔ ꯑꯁꯤ ꯑꯩꯅ ꯏꯟꯗꯨꯅ ꯅꯍꯥꯛꯄꯨ ꯃꯄꯥꯟꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯦꯡꯍꯟꯒꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯔꯥꯁꯨ ꯍꯥꯏꯗꯤꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯗ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯊꯪꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯍꯥꯏꯗꯤꯅ ꯀ꯭ꯂꯥꯔꯥꯒꯤ ꯋꯤꯜ ꯆꯤꯌꯥꯔ ꯑꯁꯤ ꯏꯟꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯁꯤꯠꯂꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤ ꯐꯪꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤꯅ ꯀ꯭ꯂꯥꯔꯥꯒꯤ ꯋꯤꯜ ꯆꯤꯌꯥꯔ ꯑꯁꯤ ꯏꯟꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯕꯖꯥꯔꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯇꯨꯅ ꯕꯖꯥꯔꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯟꯖꯣꯏ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯔꯦꯕꯦꯀꯥꯗ ꯇꯝꯃꯝꯃꯤ꯫ ꯔꯦꯕꯦꯀꯥꯗꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯔꯦꯕꯦꯀꯥꯅ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯄꯤꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯔꯦꯕꯦꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯕꯦꯁꯃꯦꯟꯒꯤ ꯌꯥꯒꯥꯗ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯕꯦꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯤꯅ ꯇꯧꯕꯤꯕꯒꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯏꯗꯤꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯛꯑꯝꯃꯤ, ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯃꯟꯕ ꯐꯤꯔꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯠꯆꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗꯤꯅꯔꯒꯤ ꯃꯇꯝꯗ ꯇꯨꯡꯁꯟꯈꯤꯕ ꯕ꯭ꯔꯦꯗꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯤꯒꯤ ꯅꯥꯀꯟꯗꯒꯤ ꯍꯥꯏꯗꯤꯗ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏꯗꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯦꯕꯦꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯦꯟꯇꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯦꯕꯦꯀꯥꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯕ꯭ꯔꯦꯗ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯕꯒꯤ ꯃꯔꯥꯟ ꯀꯌꯥ ꯑꯃ ꯍꯥꯏꯗꯤꯗ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯍꯥꯏꯗꯤꯗꯤ ꯔꯦꯕꯦꯀꯥ ꯑꯁꯤꯕꯨ ꯎꯖꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯜꯂꯝꯕ ꯕꯦꯒ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯕꯦꯒ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯕ꯭ꯔꯦꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯐ꯭ꯂꯣꯔꯗ ꯂꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯕꯦꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯗꯤꯗ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯔꯦꯕꯦꯀꯥꯅ ꯍꯥꯏꯗꯤ ꯑꯁꯤꯕꯨ ꯗꯞ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯏꯗꯤꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀ꯭ꯂꯥꯔꯥꯁꯨ ꯋꯤꯜ ꯆꯤꯌꯥꯔꯗꯨꯗ ꯐꯝꯗꯨꯅ ꯁ꯭ꯇꯤꯌꯔ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯎꯔꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯍꯥꯏꯗꯤꯒꯤ ꯋꯥꯈꯜꯗꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯀ꯭ꯂꯥꯔꯥ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕ ꯑꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯗꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯦꯟꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀ꯭ꯂꯥꯔꯥꯁꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯃꯊꯟꯇ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅꯁꯨ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯥꯏꯗꯤ ꯑꯃꯗꯤ ꯀ꯭ꯂꯥꯔꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯔꯤꯝꯇ ꯁꯥꯟꯅꯗꯕꯤꯗ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯥꯏꯗꯤꯅ ꯀ꯭ꯂꯥꯔꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯥꯔꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯤꯅ ꯀ꯭ꯂꯥꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯍꯥꯏꯗꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯂꯥꯔꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯥꯏꯗꯤ ꯑꯁꯤꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀ꯭ꯂꯥꯔꯥ ꯑꯃꯗꯤ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯀ꯭ꯂꯥꯔꯥꯒꯤ ꯃꯄꯥ ꯍꯦꯅꯔꯤ ꯑꯗꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯍꯦꯅꯔꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯔꯒꯦꯠ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯗ ꯌꯥꯎꯔꯛꯑꯝꯃꯤ꯫
ꯍꯦꯅꯔꯤꯁꯨ ꯃꯆꯥꯅꯨꯄꯤ ꯀ꯭ꯂꯥꯔꯥ ꯑꯁꯤꯕꯨ ꯎꯖꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯀ꯭ꯂꯥꯔꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯥꯔꯥꯁꯨ ꯃꯄꯥꯕꯨ ꯎꯖꯕ ꯃꯇꯝꯗ ꯃꯄꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯏꯅ ꯎꯔꯨꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀ꯭ꯂꯥꯔꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯀ꯭ꯂꯥꯔꯥꯒꯤ ꯅꯥꯀꯟꯗ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯍꯦꯅꯔꯤꯅ ꯎꯔꯝꯃꯤ ꯃꯁꯤꯗ ꯀ꯭ꯂꯥꯔꯥꯅ ꯃꯄꯥ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯥꯏꯗꯤ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯃꯔꯨꯞꯅꯤ ꯍꯦꯅꯔꯤꯅꯁꯨ ꯍꯥꯏꯗꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯍꯦꯟꯁꯦꯞ ꯇꯧꯕꯤꯔꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯀ꯭ꯂꯥꯔꯥꯒꯤ ꯃꯕꯣꯛ ꯃꯥꯔꯒꯦꯠꯁꯨ ꯍꯥꯏꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯗꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯤ ꯍꯥꯏꯗꯤꯗꯤ ꯀ꯭ꯂꯥꯔꯥꯒꯤ ꯃꯕꯣꯛ ꯃꯥꯔꯒꯦꯠꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯦꯅꯔꯤꯒꯤ ꯃꯅꯥꯛꯇ ꯔꯦꯕꯦꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯔꯦꯕꯦꯀꯥꯅ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯆꯤꯡꯗꯒꯤ ꯄꯣꯔꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯅꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯊꯥꯈ꯭ꯔꯁꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯁꯤ ꯃꯥꯔꯒꯦꯠꯅ ꯇꯥꯕ ꯃꯇꯝꯗ ꯃꯥꯔꯒꯦꯠꯅ ꯔꯦꯕꯦꯀꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯗꯨ ꯂꯦꯞꯄꯨ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯔꯒꯦꯠꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯗꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯎ ꯍꯥꯏꯗꯨꯅ ꯄꯥꯍꯜꯂꯝꯃꯤ ꯍꯥꯏꯗꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯒꯦꯠꯅ ꯏꯁꯨꯅꯨꯄꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯣꯗꯅ ꯀꯩꯗꯧꯔꯦ ꯃꯁꯤꯗ ꯍꯥꯏꯗꯤꯅ ꯃꯥꯔꯒꯦꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯨꯕꯣꯛ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯃꯥꯏꯅ ꯄꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯄꯥꯕ ꯍꯩꯇꯦ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯔꯒꯦꯠꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯇꯥꯅꯤꯡꯗ꯭ꯔꯣ ꯍꯥꯏꯗꯤꯅꯁꯨ ꯍꯣꯏ ꯇꯥꯅꯤꯡꯉꯦ ꯕꯨꯕꯣꯛ ꯃꯥꯔꯒꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯖꯅ ꯄꯥꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯪꯕ ꯉꯝꯒꯗꯣꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯔꯒꯦꯠꯅ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯄꯤꯕꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤꯒꯤ ꯃꯁꯥꯗꯁꯨ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯝꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯔꯒꯦꯠꯅ ꯍꯥꯏꯗꯤꯗ ꯄꯨꯛꯅꯤꯡ ꯀꯌꯥ ꯑꯃꯁꯨ ꯊꯧꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯦꯇꯔꯁꯤꯡ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯁꯛ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯗꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯗꯁꯨ ꯇꯥꯈꯤꯗ꯭ꯔꯤꯕ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯁ꯭ꯇꯦꯌꯔꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯃꯊꯟꯇ ꯅꯨꯃꯤꯗꯥꯡꯗ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯅꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯦꯕꯦꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯅꯔꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯑꯩ ꯕꯨꯠ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯗꯦ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯐꯠꯇꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯒꯤ ꯊꯣꯡꯁꯤꯡ ꯂꯦꯡꯕꯗꯒꯤ ꯇꯥꯕ ꯃꯈꯣꯟꯁꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯍꯦꯅꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯅꯔꯤꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯍꯦꯅꯔꯤꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯃꯊꯟꯇ ꯀꯨꯝꯊꯔꯛꯑꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯊꯟꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯍꯦꯅꯔꯤꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯨꯁꯟꯕꯤꯔꯛꯑꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯅꯔꯤꯅ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯦꯅꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯅꯥꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯑꯗꯨꯗ ꯊꯤꯟꯈꯤꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯦꯅꯔꯤꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯌꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯅꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯀ꯭ꯂꯥꯔꯥꯅꯁꯨ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯃꯍꯧꯗꯩ ꯀ꯭ꯂꯥꯔꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯦꯅꯔꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯕꯕꯥ ꯑꯩ ꯍꯩꯗꯤꯕꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯥꯈꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯃꯁꯤ ꯅꯠꯇꯕ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕꯒꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯀ꯭ꯂꯥꯔꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯗꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯌꯨꯝꯗ ꯆꯠꯄ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯍꯔꯥꯎꯕꯗꯤ ꯐꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯥꯏꯗꯤꯅ ꯃꯌꯨꯝꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀ꯭ꯂꯥꯔꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯤꯅ ꯀ꯭ꯂꯥꯔꯥꯒꯤ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀ꯭ꯂꯥꯔꯥ ꯑꯁꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯔꯥꯗꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ
mathwai nungaitabana maram oiraga Haidina thong asigi nakandagi ngangaiba wasing asi karimta taramde madugi mohta ka asigi manungda mathwai nungaitana kaptuna adum leirami masigi matungda yum asida thabak sunaba leiriba mi mayam asina Haidina sapada pukhinaba haiduna khaw amada chanaba sapot ke ama hapchanbirami margesu Haidigi manakta thoroktuna Haidi asibu kainaramdagi nungsina konjanbirami aduga maki farewell tawiduna bor ke ama supbirami matamasida Haidina mak mafam asi thatoktuna chalamdaida maki lagage adu puthorami aduga lagage adugi manungdagi una saba usik macha ama puthorami usik macha adu Henry da piduna Haidina asumna hairami baba una saba usik macha asi Clara da soidana makki pibiuko aduga aina mak pusu matam punamakta miss tawi haiduna tambiu aduga babana sangnabadi Clara su aikhogi singi mafam aduda amuktangdi pubirau Henry na Haidida asumna mairami hoi chanupi karigumba aina matam phangba tarabadi aigi chanupi Clara asi nakhogi mafam aduda soidana makki porkani masigi matungda Haidi dusu train tongduna makhogi mafam si thaduktu chakhirami aduga train adugi thongnaudagi makhoi mayam asida bye bye toromi matang asida Rebecca hariba nupi asidi yum asidagi Haidi hariba angang nupi macha asi chakhibana maram oraga yum asi shanti phangagadi haina mangna khalami somdana Clara na maki room asigi thongna room de yengtokduna mathwai nungaitana kaptuna leirami aduga maki wakanda maki nuksiraba maru Haidi asi amuhana uba phangaroi ko haina khanjarami somdasu Haidi du train adu adum tongduna lakpa asina maram oraga haujikti maki ching mayada leiba makhogi khungang adu yorami matam asida Haidina mahangna tongpa khung adu lokthokami aduga ihanana maki marup Peter gi mayum aduda mahak lami Peter gi mama amadi Peter makhoinina Haidi sibu uba matamda yamna haraujarami masing matungda Peter amadi Haidi makhoinina makhogi khungang asigi mamit tangbi makhogi mabok adigi manakta lami Haidi di mabok asi ujaba matamda mabok asi yamna nuksina konsanbirami maudigi Haidina ngasai yum adudigi porakkiba achapot sing adu lokthokduna maki mabok asida pibirami mamit ujadrabasu masunupina maki manakta asumna lakpa sina maram oraga mak yamna mabungning nusirami aduga mak mafam asida kapcharami asumna Haidi su mabokki manakta ngahak leiramaba matungda Peter amadi Haidi makhoi ani edu makhoi anina mamangi matamda chen chongduna sanakhiba chingi jaga aduda chelaami Haidi di mafam asi amuk hana ujaba asida mak yamna haraujarami chingi mafam asida ngahak sanaramaba matungda Haidi edu maki mapugi mayum adugi manakta amuk yamna kana chelaami Haidina asum chelakpa matamda mahakna adigi selakhiba dress sing adu lumbadagi mafam asida loina lokthokami asumna Haidina ngahak chelaba matungda arapada maki mapugi yum adu leiba adu mahakna urami Albarsu arapada maki masunupi Haidina mapu kaukduna chelakpa si urami asumna maki masunupi sina chingi yaka asida amuk hanna halakpa si uba matamda maki yamna ngakcharami aduga thaju thajaramde maudigi Albarsu mahakna pairamba posei sing adu thadaramaga maki masunupi gi maike asida yamna kana chenjalami Haidi su mapugi maike asida yamna kana chenjalami aduga mapu mudi masu makhoi ani asi mafam asida yamna nuksina konsanarami matam asida Haidina mapu Alberta asumna hairami pupu ai ngasidi pupugi manakta amuk halabani Alberti masunupi Haidina mahaki mimangda leplaba asida mahak kari haigadabno haiba haifam khangamde mahak haraumanbadigi mamittagi mapi taba khangauramde duga masunupi asibu konjanduna nuksina supirami asumna tha kya unarudraba matungda mapu umadi masu makhoinigi nuksina basi amuk hana halami aduga Haidi su mahaki asengba yum masi amuk hana phangjarami haujikti Haidi su mahaki mayum asida laabanina mahaki ningba du thonge haina khanjarami masigi matungdagidi Haidi amadi Peter makhoi ani edu ayamba matamda chingi mafam asida chen chongduna su sanarami aduga hamek sing adusu makhoini na puduna loina senarami asidas natna mahaki mapugi thabak kyada su Haidina mateng kyama pangselami aduga mahangna sangba kanada letter kyama su irami aduga letter sing adu Clara gi mafamda hanjana tharami Haidina su letter aduda asumna ikki Clara naksu agi mafam asida laktuna mafam asigi phajaba sing asi yengduna mafam asigi nungaiba asida amuktari saruk yabiyu asumna Haidina Clara da hanjana letter sing asi thakiba asina maram oraga roibadadi Clara gi mafamdasu hariba letter asi phangami maudagi Clara gi mabok Margaret na makhoisu Haidi gi mana asida chatsi haiduna plan tawnarami asigi matungda Margaret na sinduna sagol gari ama langalami aduga sagol gari eduda mahaki manai sing aduna thawalaga Clara amadi Margaret makhoi ni edu Haidina leiriba ching adu tamna laami asumna makhoina leptana lakpa asina maram oraga Margaret amadi Clara makhoi ni su Haidina leiriba mafam asida yorami
Heidi Clara amadi Margaret makhoi anina mafamsida lakpa asi uba matamda mak yamna haraujarami maudigi Heidi na Clara gi manakta sensanduna mak ki marup asibu yamna nungsina konjanjarami matang asida Margaret na Alberta asumna hairami aigi sunupi Clara asi nakina sunupi Heidi gi mana asida nongnini di leijarasanu matamaduda mafam asigi nungaiba asisu maksu enjoy tawjasanu Alberta su Margaret na haiba wa aside yarami aduga makhoi sing asibu taramna su opirami masigi matungda Margaret su masunupi Clara asibu mafam asida thamamaba matungda mak mafam asi thadokduna chatkirami Heidi na Clara asibu mafam asigi phajaba kaya ama yengalami aduga mafam asigi chanabi kaya ama su taami aduga numidangi matamda su akangba napi mathakta makhoi ni tuminarami aduga ahangba tiada thoiba phajarba thwami chaksing asibu su makhoi ni na yengami asigumlaba amukta ukidriba mayam asi Clara na ujaba matamda mahakti yamna ngakjarami aduga mahak yamna harauba chu pokjarami maram asina Clara adu mahaki city gi punsi adu phawa kaukirami matang asida Peter gi wakhanda phataba kaya ama khalami madudi Clara hariba nupi asina mafam asida lakibadagidi mahaki marup Heidi na mangonda matam yamna pibidare haina mang khalami maram asidagi Peter na kalak mi hobadagi Clara gi wheelchair asibu mangna lon huranduna wanglaba ching amagi mathakti thadaduna thude ami mangna sumna tawriba mayam asi Alberta su loina urami maudige Alberta Peter gi manakta changtuna mangna sumna haibirami nangna khaliba wakhaladu lale Heidi na nahak pusu yamna nuksijabani maram asina nahakna Heidi amadi Clara makhoi ni da aranba wakhan khanba du phatteko asumna Alberta hairamba wai sing asi taba matamda Peter adu mathanta ikaijara ami masig matungda Alberta Clara asibu managanda poduna puthokpira ami aduga chingi phajarba jaga kya asibu yengalami Clara di mafam sida leiriba mioi sing asina makpu luna tobiba amadi luna khanbiba asi uba matamda mak yamna haraujarami aduga mafam asigi phajaba sing asi ujaba matamda mak amuke henna su haraujarami Clara na nung amagi mathakta phamduna leiringai matam asida makki mokhongda phajarba machugi butterfly matunga ami aduga butterfly adu khangogduna makki mokhongdagi paithokduna chakhirami masibu phanabagi damakta Clara adu haugala ami tanja asida Clara asi tukiba tare haiduna Peter amadi Heidi makhoi ani du cheselakduna maki makhut asibu sambirami asumna numit asi haukraba matungda mathangi numitta Peter amadi Heidi makhoi ani na Clara gi makhut adu sambiduna Clara asibu chatpa tambirami asumna makhoina leptana Clara gi makhong asi chatpa tambiba sina maram orga hojikti Clara gi makhong asi chu kankhalami ajuga maki chatpa ngamamdaba makhong adu su mathanda paraktuna mak masa mathanda chatpa phawa ngama ami in assistance tawduna ngasi digina numit kharani gi matungda market amadi maki mapa Henry makhoi ani ase Clara bu loba ching asida mulami market amadi Henry makhoi ani na mafam asida yorpa matamda Henry ne yamna sauna asumna hairami asuk mot khraba manam nam thikraba amadi kudung tingai gi mafam asida aigi chanupi asibu nakoina puduna chatlibani na asumna yamna sauna Henry edu Albert ki yum maike eduda machanupi Clara asibu loba changa ami hariba matam asida machanupi Clara adu ikang kaungduna mapagi mamangda makhongna chatuna thora ami asumna machanupi Clara asina chatpa ngamduna leramba asi uba matamda Henry edu yamna nga ami aduga maki asawa sing adu su loina mangkhirami maudigi Henry na machanupi Clara gi manakta changtuna machanupi Clara asibu konjanjarami aduga Heidi amadi Albert makhoi singna machanupi gi damakta yamna kana hona biramba asina maram orga Henry na Heidi da thagatpa wahi kaya ma haibirami masig matungda Clara su mafam si thadokduna chatringai gi mamangda Clara gi mabo Margaret asina Heidi gi manakta changtuna Heidi gi damakta diary amadi pen ama pibirami aduga Margaret na Heidi da sumna hairami masi nahaki diary oirabani nahakna diary asida nahaki oiba nungsi nuksiraba wari kaya ama nungtigi isalu Heidi su Margaret na sumna mangonda gift ama pibiramba sina maram orga mak yamna haraujarami aduga Margaret ta thagatpa wahi kaya ama su hairami masigi matungda Clara su mafam asidagi chalamdagi matam yorukpa sina maram orga makhoi chattogi sem saduna leirami matam asida Clara amadi Heidi makhoi ani yamna nuksina konarami aduga makhoi ani na asumna hainarami aikhoi ani yamna thuna muk unasiko asumna Clara asisu mafam asi thadokduna chakhirami aduga Heidi su Clara bu bye bye tawduna lepaga lehaurami asumna hojikti Heidi gi asengba maru asengba family amadi asengba mai madu phangjarami masi makha tabada Heidi su maki mapu Albert asiga chingi yum asida yamna nungaina lemina khirami asumna nungairba movie si matang aswaida losenkirami kariguma ngasigi aigi explanation asida soikiba langkiba yarubasu mayamna ngakpiu ngasigi di matang aswaida kainarasi